ngasi thokiba thawdoksingda khena maru eba paw hum katang mayamda sandokjage ngasi March ki tang ani da nungthil phongbasi phongda khatna sainabada thangna yanbadagi miyoi ama sire irang thokre miyoi ahum sokle Manipur top channel dagi wa yanba satminaba miyoi ani khatna sainaba thokpadagi thangna yanbada ama sikhre thawdo asibu penda duna khoisawnarba miyamna sinariba miyoi adugi yum tamna thomjilakpada police na irang laksinaba honabada ahum sokle press ta phangba pawgi matung ina ngasi ayuk pung 6:30 taba matanda Thawbal district ki Nongpok Sengmai police station ki manung sanbada leiba hizam khunau da thokibane laibak thiba thagdo asida laikhidraba miyo adu Nongpok Sengmai police station ki manung san leiba sikhong muslim laikai digi MD mangi sai yangkai apokpa MD was kawe mahak puthang na yaliba miyo aduna hizam khunau digi maibam santi kumar maitai sai kuntraga manga apokpa maibam ibosa kawe press na phangba pawgi matung ina makhoi ani ngasi hizam khunau da wa yanba satminabada khana sainarakpadagi santi kumar na mangi gingakta thangna yankibane makpu Nongpok Sengmai PSC da pukhatpada lambi da laikhidabane khul thangnana lairiba MD mangi laikhidre haba pawta badagi sikhong muslim khulgi yamlaba miyam horoktuna santi gi yumda thomjilakpaga loinana amang ata thokanki thawdo adu laksinaba honabada police na tear gas amadi bomb na singba kapada miyo ahum soktuna PSC Nongpok Sengmai pukhatuna laikhatnaki senariba miyo police na phabga loinana thawdo adu da sizinaki ba thangsu recover tawkhre misi asigi matangda GAC ama CM ki baga loinana tongan ba warep singsu lawkhre warep sing adugi manungda thawdo asida senariba miyo adu pung kunga mari gi manungda ain gi oiba serak pidrabadi makhal makhak gi khongjang sangsilagane haba wafam singsu yaukhi aduga atopa pawamana mamanabana khongpakna kaobada heiri ama sire yamna nungaitaba thawdo ama oina hojik bosemna sathariba class 10 exam thariba heiri ama mamanabana khongpakna kaobadagi laikatnarakpa matung laikhidre press na phangba pawgi matung ina laikhidraba heiri asi yaripo ningthongnai khulakpam rohit sai taragatare apokpa MD asat kawe imung manunga phongdoknarakpagi matung ina laikhidraba rohit azad high school yaripokki heiri ni hojik chathariba bosemna loba class 10 examination asida yaripokta leiba poro thongjil high school center taduna parikya tharibane February 19 ki parikya adu tharuraba thulakpada maka punna bench amata phaminariba mamanaba aduna khongpakna mabukta kawkibani hairi rohit mayamana parikya loiraga lawwa satluba matamda thawdu adu thoklambadagi imung manungi miyoi sing kawki school adugi oja singna rohit pu khongpakna kawriba mahairoi adu yauna punna ka amada lairamki rohit ki apokpana asiguma thawdu asi matungna amuk hana thokwan biganu haina school gi authority da hairamlaga rohit ka punna mayumda halaki mathangi numitta rohit mabukta yamna kana narakpadagi yambem PSC da pukhatna ECG chingba lawkhi mafam adudagi hidak khara iraklaba matungda yumda halakhi adubu ngarang mahak masak ka hena ngamlaktaba amadi mabukta narakpadagi Jenims Hospital pukhatuna layeng satakhi oirakliba fiba madu ka hena lusilakpadagi North AOC da leiba Rasmedi City da amuk puduna layeng khibaga loinana ngasi ayupung 10 khra helakpa adu wai laikhidabane thawdo asigi mari leinana ngarian police na case ama lakhatkre aduga atopak pawmana mu KCP People War Group ki Chairman Lamyan Makhuman Police na Delhi da phare aina thingkraba lalholup kangleipa Communist Party People War Group KCP PWG gi Chairman Lamyan Makhuman ngarang Delhi Police amadi Manipur Police ki apunba team amana phare hairi press na phangba source amagi matung ina mahak Lamyan Makhuman amadi mahaki associate ka loinana Delhi gi Nirankali Sorowat bus stand Burari dagi phabani Imphal East District ki police officer amanu singba team amadi Delhi Police Special Cell West Range ki mateng lonena KCP People War Group ki Chairman Laisram Mongol Jaw Singa Elias Lamyan Makhuman apokpa Laisram Mono Singa awang khunong mayai lekai amadi Hizbur Rahman Elias Ithemsa Lokhon Elias Bobby apokpa MD Babu Soramaning lekai Kaksing District makhoi ani Borarida lotnabagi damak lakpa matamda phabani Pharaba Lamyan Makhuman tonganba thawdok kaya da sienabagi damak Manipur Sarkar gi Home Department na mahakpu phaba ngamba miyoi da lupa lakh amagi cash reward laukthokpa laikhrabane mak phana nabagi damak Manipur Police amadi Delhi Police kan loinana party asigi matangna kupna thijinduna lairakibane Lamyan Makhuman amasum mahaki association Hizbur Rahman bomb kaihanbada mi hatpa miyot minai sathaba rajniti wala sing amadi karbar wala sing da kihanbana singba tongan ma thawdok kaya da sienabani haina police tagi phangba pauna haidi